Ahanamagtada mayambu chesamnawasna taramna oksari amadi ikai khumna bochari. Ngasisu mayamgidamagta anova crime gi wari maputuna laksari. Ngasigi crime gi wari asida nungsinaribi nupi amana magi boyfriend se matau karamna heart ki haibagi matangdani. Haujiti mayam wari da mukmai onsalasi. Juice Challenge ki tha ki mamang October 2021 Kerala ke Tiruvananthapuram da laiba Seron Rasna Mahaki mityeng se bus manungda family bi Grisma da hektar ubada mikup kharagidi posak khudimak lengdana leibagu malammi film gi wari gi type ta Grisma bu hek urubada Seron gi thamoida ahan bu ubada nungsiba phawrammi Seron Ras na ahan bu urubada mahaki fazabana angawu oikiba nupi asigi mamangi sitta famnabagi chance ama phanglammi adu moinamak Seron gi thamoidagi hawrakiba nungsiba nakal amatagi oiramde amadi bus ki journey asidagi makoi anigi marakta sanaba hokhiba warisina tapna makoi anigi punsi lambi dasu makha sathaраklami chahi kulhumdoi suraba Seron Ras Medical Mission Christian College ta BSc Radiology and Imaging Technology da final year tamlami Tiruvananthapuram ge Kanyakumari da lebi chahi kunithoi surabi Grisma Muslim Arts College ta English Literature da postgraduate torami Matamgi matung inna Seron amadi Grisma ge nungsi mari henna chasilaklami makoi ani yanna toina unarami koiba chatlami amadi enjoy torami Grisma ge nungsi bada Seron Ras pungaw ngawrami Grisma na magi sangsarni khanjarami amadi mahak punsi chupa hingba pamlami makoi ani yamnasu close oiraklami adumoinamak thamari gi matung February 2022 dagi makoi ani gi nungsi mari da Film ama laklami film asina bus ki journey dagi hawrakiba makoi anigi romantic story se murder story da onthoraklami Grisma magi imung manungna atop nupa amada haina singna khre haba se Seron Ras na khanglami adubu yamna ngakli wafam amadi Grisma na Seron Ras ka nungsinarabasu mama mapana haina singnariba asida Grisma yamna harawrami mangonda kaisu nungaitaba lairamde mama mapagi decision da oppose tawbusu tawramde Maramdi Nagar Koda Laiba Grisma ga haina signari nupa ase army da thabok torami stable job eba nupa amaga lohongba Grisma gi su apambo erami somdana Seron Ras Grisma ga punchi chupa hingminnanaba manglan kaya ama sagatli adubu Grisma gi mafamdadi makoi ani gi mari se magi mityengda afaba nupa ama laktri fawbagi affairs amagumani mamai thangda March ki tang mari 2022 numitida Grisma magi imung manungna sinbiba nupa sida engagement tawrambi amadi sahi amagi matungda lohongnabagi date su fix tawrambi Grisma gi engagement gi paw hek tabaga Seron Ras Grisma dagi break up tawraga mangonda gi lapthoklami adumoinamak Grisma na amuk hanna Seron da kaihurami aduga hairami lohongagadi nangonda khakta lohongani amadi November da yum thadoklamlaga nangina nakta lakani zu hairami Grisma dagi lapthok uraba Seron Ras Grisma bu nungsiruba kaubunina magi wahisingda amuk thajarami matamni sum haukerami Seron Ras na Grisma bu hen nungsiraklami mahakna makoi anigi nungsi mari se yamna serious oina lawrami kaigino kaigidi lawroi Grisma na mangonda maga lohongani haina thajalagabo lohongbagi date tabna naksalaklami Grisma na Seron Ras tagi lapthokhiba pamlami adubu araiba thabuk amadi oiroi habase mahakna khanglami Maramasina mahaki kuthida asoiba ama leire hairami astrologer gi matung inna mahaki kuthigi asoiba sina magi ahanba nupa ase sigani hairami adumoinamak Seron Ras na Grisma gi wadu lawramde sigumba superstition da mak thajade hairaklammi amadi makoina adumaina hairakpo oiragadi hauji ibani lohonga lalle haina utki hairaklammi Grisma na Seron bu gyan tahanaba kana khodrami adubu Seron na mana haiba mayamdo amata yaramde Masigi on tainabada Seron Ras na Grisma bu Kerala gi Bitu Court Church ta puraga makoi ani lohonglami Grisma haujikti Seron na mabu sukta thado arwai habase khanglami Grisma yamna haising nupi amani maram asina mahakna anoba plan ama tormi plan sagi matung ina Seron gi mamangda makoi ani thengnabada laibakta sindur aduga lohongbagi mangal sutra su sirami masita natana church ta makoi ani lohonglaba matungda Kanyakumari gi Tiruparapuda laiba Golden Castle in Hotel da August 2022 gi date 13 amadi 18 da check in tawraga
physical relationship su lairami somda Sharon Ras Girisma bu magi nupi oire haina khanjarami amadi mahak yamna nungaijarami adubu sasinaba minoka loinana Girisma magi wakalda lalong ama sagatlami lalong sigi part amoina Girismana wari ama semlami wari ase Kerala gi Irnakulamda laiba all Marthanda Bridge hairiba mafumsida Girismana Sharon Ras pu juice challenge ki mingda puraklami Sharon Ras na fun couple moment ni khallaga magi phone da recording tobo hawrami adubu Girismana madu pamlamde maramdi Girisma gi khutta mango flavor gi juice bottle ani pairami ani sigi manungda bottle amada mana mangjulana paracetamol gi tablet yankai mix tawhrabani video clip asida muneng biu mana pairiba juice bottle ase seal pack na te kaigino hargadi mana hana paracetamol hapnaba hangkhrabani atopa bottle amasidi ma thaknabani haidana purakpani masimadi seal pack ni maram asina Girismana laithoknaba anira khotnarame Sharon video recording hobaga wakal gi charang naba tawsinnaba minok na lotsalami amadi thabak ase pangthok trikanda Girisma gin mit yengda yengthibagi expression ama puribada camera da di record loina tawrame adubu Sharon nadi masi punamak amata uramde Girismana hairakpagi matung ina Sharon juice thakpa hawrame adubu sip ama chingbaga yamna khab ama phawrakpana maram oiraga kamthoklami madu ubada Girisma yamna pakhatlami mahakti juice ke athumbana paracetamol gi akhabado manghan khidra khallubani mangonda chingnaba phawkhidnaba yamna thuna juice bottle se pumaba le haiga langthokhirami sumai tawdana Girisma gi Sharon Ras hatpagi plan se fail oirami adumoinama Girisma hojiksu magi Sharon Ras hatpagi intention di hongdri 2022 gi October gi tang taraga humdoi numidang wairamda Girisma amadi Sharon Ras WhatsApp ta yamna kuina text thanarami amadi numidang gi pung 38 minute anida Sharon da call torami aduga pung amarom wari sarami makoi ani gi wari sida mathangi numita Girisma gi mama amadi uncle ayuki pung 10 gi matungda thabak ama chatkigani amadi ma mathanta laigani yumda lau amadi sexual pleasure pi gi hairami Mathangi numit 14 October 2022 gi ayuktagi text amadi call Girismana Sharon da tawrami kaigino haragadi Sharon swedabi magi manakta laknabani ayukki pung 10 minute 15 satpa matamda Sharon amadi magi marup amaga bike ta Girisma gi memda laklame Girismana get hangaga adum thamlami Sharon yum manungda changlaklami amadi magi marup yumdudagi khitang lapna leiraga magi marupu ngaiga leirame Girisman handakti Sharon gi thawai launaba lang ama thaklami handakti Sharon lang sida thurami Sharon na yum manung hek changlakpaga Girismana wari watai khara tawrami aduga amuk hairaklami aina kasayam thakpada nangna hek noknabado ngasidi nang oina kasayam thaaga aingonda utlu hairami kasayam ayurvedic ki mahi amani masibu kara hainasu kaunai kara haibadi akhawa haibani ka tongan ba health issues kaya ama treatment tawnaba makal kaya gi mana masing na semba mahi amani kasayam hairisi Girisma gi case ta mahakna mamangdagi Sherolda magi health issue kharagi kasayam thai hairami aduga Sheronna masi thakpagi hegek Girisma da laknarami masigi tanja se lauraga mana Sheronda kasayam thaknabagi challenge se tawrini amadi masida mahakna mangjawna poison mix tawkhrabani aduga kasayam sida mamagi kuuna bagi doctor na pirakpa medicine chu mix tawsallami Sharon gi asoiba amadi Girisma gi oidaba challenge sida handakti masu thurami amadi kasayam thaklami mahi asigi mahau yamna kharami maramasina Girisma na fruity leiraga thamlami Sharon na kasayam thakpa loibaga fruity do pethaklami Sharon gi hakchang manungda kasayam da yaukhiba poison do changkhirami amadi poison gi mathau towa horoklami ahan bada Sharon Girisma gi yumgi toilet ta amadi yumgi mapan da thoroklaga lambi gi nakanda vomit torami madu ubada magi marup to pakhatlami yam thuna Sharon bu bike ta phamalaga mayumlom da halaklami adubu Sharon gi fiam soksilaklami lambi da jaga kaya da khamlaga vomit torami Sharon gi marup Regina magi marup se kamaina sigi fiam sida oiraklino khanbada maso gyal ama taramde amadi magi marupna vomit toriba mahi ado asangma machuni haibasimusu urami
Renjina hangbada Seron kasayam amadi fruity thakpadagi oirini hairami Seron di thaudoksigi matangda kaimta khangjaba nate amadi charisma gi langda thukibani kasayam amadi fruity thakpadagi magi vomit che tawrini khalami amadi ngahek leiraga fajakhini su khalami adubu kanana khangani masigi matung numit humni da hospital ahum change tawro phawba magi condition di sum henna sokchalaklami Seron Grisma ge yumdagi tholokpaga mangonda text ama Grisma dagi laklami aduga Grisma na convince tawnawo hotrami madudi kasayam thaba matung vomit tawbase normal ni aisu adum vomit tawi hairami aduga mana maram oiraga nangbo wahalle sorry su hairaklami amadi khaluraga maninga maktre su hairami masigi text message se Serona Grisma ge yumdagi tholaba matung nungdin gi pung 12 minute ani fawa tawrami masigi minute ani gi matung Barogi minute mangada Grisma Serol the video call the wari to naba hairami adubu Seron hanjin vomit tawbagi wamandana video call tawbodo yaramde amadi Grisma da yumda halakpagi lambida green machugi mahi ahumlak vomit tawki haina su hairami Grisma hanjin Seron da lale haijarami adubu mana lale haijaribase mana tawhiba crime se masana yajabagi natte mahaki asengba intention se lotnabagi damaktani Lot na bagi damak tawsinari bani Seron nasu Grisma bu temjinbirami nangi asoba nate kaisu khaluna yam thuna fajakini hairami Grisma gi magi trick simadi mai paklami kaigino hairagadi hojik phawba Seron Grisma na tawgi haina tawkhibani habase khangmangam lamdri masigi su mathakta Grisma yamna hai singna Seron gi wakhalse nakal amada nathai halami kamaina no hairagadi nangi vomiting se kasayam thakpadagi nate Juice na maram waragani aina kasayam thakpada vomiting tawbadi greeny machugi oide hairami masigi mayam se Seron gi layeng ba hobada tapthanaba Grisma na sanaba trick amani masina maram waraga Seron sinabagi chance hengat pa mahakna pamlamme numitchigi numidang wairam pung 5 minute yankhai humdoi chatpa matamda Seron na Grisma da mangonda kasayam thau hairiba mido contact tonaba hanjin hairami adubu Grisma na khangna karimata haidok lamde Masigi mahuta nang hospital da admit tawrabra haina hanglamme maduda Seron na hoi ai paslagi hospital da admit tawraga lay hairame numitsigi numidang chupa Seron toina vomit tawrami mathangi numit 15 October Seron na message khara Grisma na delete tawkhiba thengnarami amadi ayuki pung 8 tarakpa swaida Seron na Grisma da yam sauna nangi kasayam gi challenge sina Masi loinamak thohalibani hairami matamsida Grisma na nangi nasa nungaitabagi maramse juice na ni hairami aduga amuk hanna lale su hairaklami nungdin gi pung ani dagi ahum makhai marakta thakiba text Seron na Grisma da hairami madudi magi khanause yam nabana maram oiraga wasu ngamngamdre amadi ising drop on phawba thakpasu yadre hairami makhata na Seron ma yamna kana nare maram asina mahak Wari saba call packet pangamaro hairame. Numit anigi matung 17 October 2022 numit sida Seron na message ki through the Grisma da Medical College ta magi laying chathari hairame. 17 October gi matung da Grisma da gi message ta laklami adubu Seron magi masase ka hena nung ngamdaba na maram oiraga message reply tawang hamlamde. 17 October gi evening da gi Seron yamna ka hena na base henjelakpana ICU da admit tawrami amadi dialysis horami Seron gi mayamba Simon Ras Ayurvedic doctor oirami mahakna Seron gi marup Renjinda call tawrami amadi thaudoksigi matangda akupa details lawrami masigi matungda Simona Dr. Arunada masigi matangda loinamak hairami yamna thuna Dr. Arunana Medical College ki police ta paw pirami masigi matung numit ani leraga 20 October 2022 numit sigi Numidang wairam pung 10 minute mangada Judicial First Class Magistrate ki mamangda Seron gi statement record tawrami Seron statement piya matamda yamna seng na haiba ngamlamde wa matat tawraga magi girlfriend gi mayumda kasayam amadi fruity Twhwbadagi harukhibani haibase hairami Seron da kanagumba amagi mathakta case file tawningbra hangbada kanagumba amagi maming amata mahana lawramde magi statement se yamna maru oi kaigino hairagadi Grisma ki defense lawyer na masigi statement se kona sinra kadoini magistrate ki mangda statement pirwa matung numit ini leraga 22 October 2022 da Seron gi mapa ICU da changba yabagi ayawa pirami ngahek leraga mahaki mapa kappaga thoraklami
amadi magi machanupa ahal simonda seron hingani thajadre hairami amadi seron amadi grisma matai manaw gi type ta lei amadi makoi ani hotel da chatlaga physical relationship kayarak laikre habasi masu mapana khanglamme grisma na physical relationship lainaba mayum da kawraga mafam duda kasayam thakpadagi magi phibam se yorakrini habasi masu khangmangam lamme Simona Grisma da call toraga kasayam gi matang da hanglammi mabani gi call gi wari se samlapna haijage Grisma na Simol da magi mayumda Kalikat gi doctor amalai manang kasayam se prescribe toramani hairami Simona karam kasayam no hangbada Grisma na lan hairaklammi Simona doctor gi prescription amadi hidak tu gi picture tharak na hairami matamduda Grisma utlai palai toraga hidak bottle dudi mamana samthokpada cover gi che do chatkhre amani doctor na che de irga piramba prescription natte hairame Simon hidak ki cover oresu tharu haibadagi mamai thangda Grisma na Google dagi kasayam gi picture am download tawraga thakirame somdana seron gi liver amadi kidney tapna mathau toba leptuna fail oiba horoklami ahan bada seron gi se copper sulfate ki poisoning man badagi tongan da medical department da shift tawrami adum oinamak pung humjani thoi gi manungda magi pulse amadi ningsha sor manglaklamme high flow oxygen dagi hendoktana invasive non invasive ventilation try tawrabasu doctor na magi pulse hegathangamlamde sumai tawdana hospital da mitaraga mathoini laing chathara matung 25 October gi evening gi pung 5:35 da seron gi roibe sor hon khirame numitara mathoini asi seron bu yam thina ot nairaga thamkibagumbani mahak ising gi drop ama fawba magi khanawda taba yakide Mathangi numit 26 October da Simona Parsala Police Station na statement pirami amadi FIR amag register tawrami nakal amaromda seron gi body postmortem tawnaba thakirami Police ki mangda yamna achoba challenge amalairami madudi crime ase tawbada eyewitness amata lairamde aduga chapchaba evidence su lairamde numit mangani gi matung 31 October 2022 numit sida Grisma wahang pahang tawnaba police station da kawrami Grisma na magi maral se lochinaba oidaba wari ama sagatlaga lirami Grisma na hairami madudi magi fiancé na serol amadi magi marakta lairiba affair se khangkhirami amadi makoi ani yam nungsidei khaidoknaba ngamroi habase ma gyan tarami maram asina ahlaman da haidoktana ma masa mathanta makoi ani da yetloi hairaklammi adumoinamak 13 October 2022 da seron na maga thengnasi hairami Grisma na hanjan yadrabasu 14 October da magi mayumda sero laklami laklaba matungda famungda taraga laiba engagement card to okhirami amadi Grisma gi phone check tawbuda magi fiancé ga wari tawbi call history urami masi urubadagi seron chawrami amadi Grisma da khut tharami adu oirgasu seron bumana gyan tahana bu hotnarami amadi washroom sankhibada Grisma na magi mamagi semlaga famung maya da thamba hidak to thaklaga washroom manungda changkhirami Grisma na police ta masin thiwata natana station manungda drama amasu tawrami madudi toilet cleaner thaklami yamna thuna police na hospital da purami magi se drama oibanina hospital dagi yamna thuna su discharge toroklami ajum babu kyam kuina lotuna thamgani police na investigation tawada phanglakpa evidence kaya call record chat text message amadi internet ki search history Grisma gi mamangda puthokpadadi mahak angakpa ama phawrami amadi mahaki maral masana yajarami Masigi matakta police na magi mama amadi uncle buzu farame Grisma gi mama farisina seron gi mapana complaint file torokpadagini magi complaint da magi macha hatpagi lalongshida mama su yawbe hairami kaigino hairagadi Grisma gi kuthida magi ahanbu nupa sigani haibado manghanabagi damak magi machabu lohongani haibagi lang thaaga machabu asibagi khayata tahan kibani hairami Grisma gi uncle Nirmala Kumaran Nayar buna evidence manghanbagi charge ta farami court case sige trial horba matung prosecution side ki maikeda yamna awawa amo erami maramdi crime asige eyewitness amata leite amadi scientific digital evidence ki mateng lauraga seron magi girlfriend na atopa nupa ama lohongba yana ba hat khibane habase court ta convince to botarami police na Grisma gi delete tawkhraba WhatsApp chat amadi data amuk hana lauthok lami masidagi Grisma na seron bu kai hairaga 13 October da message amadi call gi matengna mayumna kaukhibano habado khangmangam lambi 22 August 2022 da juice challenge ki mingda paracetamol hapche laga hat ke tawbagi plan sigi internet browsing history dagi su proof tawrami nimit sigi ayukta
Kulhumdoilak paracetamol high overdose pijabagi side effect tongan ba article kaya amudagi parami. Khwaidagi angakpa amadi serongi postmortem report gi khamangamlami doctor gi matung ina serongi internal organ da sokliba mayam sa herbicide ta yawba poison sigumba ama pijabagini. Herbicide haise chemical substance amani masi ekoina pamdaba na pisingla mayam sa hat parasena baitak amani. Girisma gi uncle agriculturist amani mahakna Kerala amudi Tamil Nadu gi border da laiba fertilizer depot amadagi Girisma gi uncle Nirmala Nair na 500 ml gi herbicide bottle amalairami mana lairiba herbicide ki brand asa yamna sathiva gi Kerala government ban tawrami. Kerala gi border manakta laiba dukan sina Tamil Nadu dagi tumina hural na lada pusalaklaga customer sing da yonbani haibadi posak asa illegal oibana Laibagi resichu piramde. Grisma college topper ni magi yumda herbicide lay habase mana khanglami maram asina internet ta masi use tawradi human body da kayamuk yamna sokhange haibagi matang da search tawrami. Kayam mayak kange haibada masigi hidak se use tawbaga pung amagi manungda liver amadi kidney da sokhan bahawi. Pung kunmari manungda doctor na Hairiba chemical sigi matang da detect toba ngamdragadi 90% urine gi through da chatkragani amadi detect toba warani. Pung kunmari gi manung da khanglagadi dialysis ki matekna lauthokpa yai amadi seron kanbagi chansu lei. Hairiba wasa Grismana khangbadagi seron amadi magi mayamba simonda lochalaga thamkhibani. Kaigino haragadi seron bukan mangamdanabagi damak. Seron siro matung numit humni leiraga Grisma magi WhatsApp chat police na check torakani kibadagi Google da kakraba WhatsApp message Google Drive tagi amuk hana lauthokpa yabra haina search torami. Mahangna herbicide ki bottle do chegi cover lauthoaga rubber gi farm amada hundoklammi. Mafamudagi magi uncle na laukhatlaga inna kulamgi ki home gi farm amada amuk lotlammi. Police na wahang pahang toro matungda konna amuk fagalaklammi. Police na Grisma amadi Seron gi WhatsApp chat, Grisma gi voice note amadi call record, 14 October gi Seron gi mobile location amadi Regin amadi Seron lambi chatpagi CCTV footage court submit tawrame. Somdana amuk Grisma masabu ngakthok chanaba anabu wari ama amuk sagatlami aduga hairami Seron amabu blackmail tawrami kaigumba maga lohongdaba taragadi magi private photo leak wahengani hairami amadi physical torture su tawi hairami. Numit kayani trial toro matung numit chamaga trama thoini gi matung da Grisma Kerala High Court na bail pirami magi mama amadi uncle makoi anidi thakra gi mamangda gi bail da thokrabani. Kerala gi High Court na bail pi matamda Grisma magi chahi nauri amadi mahak investigation da cooperate towi haibagi mingchida mahaku bail pi bani. Seron gi imung dining ba yamna kairami adabu makhata na court ta masagi damak lanthengnarami. Mamai thangda witness Maudra Mangagi statement 323 documents amadi 51 piece of material evidence ta yumpham oiraga Kerala Niatinkara Additional Session Court na historic oiba judgment ama pirami judgment asigi matung inna Grisma gi Dandisi 20 January 2025 numit sida sibagi charak lauthoklami magi uncle buna chahi ahum gi jail gi saja pirami makha taba investigation da Grisma na Seron bo August ki tang kuni thoigi juice challenge tobagi plan sidagi 14 October numit si phawbagi marakta tararak hatnaba hotna ki habase khangmangam lammi Seron ga nungsina digi mamangda Grisma to Nupa Mariga already mari leinarami habase su khangmangam lammi hauzik Grisma jail da lairi mahaki death sentence pibase masi mahakna high court ta hauzik challenge story High Court reject torokpa taragasu makhata na amuk mark Supreme Court chakhigani ko maki sibagi charak se hauzik di fanghiroi maramdi mangonda option kaya ama hairiba sibagi charak sigi mayokta challenge toruna balambi kaya ama lairi ko hairi mayam se lorakanda makpu heng tawdabani ko mayamduna reject torokakanda adu hauzik kidi High Court ta challenge toroga lairi masini ngasi gi aigi wari se mayam ko mayamna wari su ngaba taragadi mayam na ibu support to kabigunu. Thank you everyone. Ngasi di matang islo silage.